ꯃꯌꯥꯝ ꯎꯁꯣꯏꯁꯦ ꯈꯣꯛꯆꯒꯦ ꯎꯇꯤꯗ ꯎꯁꯣꯏꯁꯦ ꯍꯥꯞꯆꯒꯦ ꯇꯧꯔꯤꯅꯦ ꯎꯁꯣꯏꯁꯦ ꯁꯤꯒ ꯐꯪꯗꯕꯅꯤꯅ ꯃꯥꯎꯕꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯅꯕꯗꯣ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯁꯤ ꯈꯣꯛꯊꯣꯛꯑꯒ ꯌꯦꯡꯒꯦ ꯎꯇꯤꯗ ꯍꯥꯞꯀꯦ ꯇꯧꯕꯅꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯣꯒꯤ ꯃꯆꯥꯅ ꯄꯤꯕꯤꯔꯛꯄꯅꯦ ꯑꯩꯉꯣꯟꯗ ꯁꯤ ꯈꯣꯛꯄ ꯍꯧꯔꯦ ꯎꯁꯣꯏ ꯍꯥꯞꯄꯒ ꯎꯇꯤ ꯆꯥꯕꯁꯦ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯒ ꯑꯋꯥꯊꯕꯤꯒꯁꯨ ꯍꯥꯎꯔꯤ ꯀꯨꯏꯔꯦꯗ ꯁꯤꯒ ꯂꯥꯛꯄꯗꯒꯤ ꯎꯇꯤꯒ ꯆꯥꯗꯕ ꯎꯇꯤ ꯇꯧꯔꯒ ꯎꯠꯆꯔꯛꯀꯦ ꯁꯤ ꯎꯇꯤꯗ ꯍꯥꯞꯅꯕꯅ ꯎꯠꯆꯔꯤ ꯃꯇꯣꯟ ꯎꯁꯣꯏꯁꯦ 3 ꯐꯪꯉꯤ 시가 우소이가 방대알바 장나 감사합니다. ꯈꯣꯛꯇꯣꯛꯈ꯭ꯔꯒ ꯃꯌꯥꯝ ꯅꯨꯡꯕꯨ ꯅꯨꯡꯁꯤꯌꯦ ꯁꯛꯇꯤꯌꯦ ꯈꯣꯛꯇꯣꯛꯈ꯭ꯔ ꯌꯥꯎꯗꯦ 누시드라 ꯁꯛꯇꯤꯌꯦ ꯑꯁꯤꯃꯨꯛ ꯈꯣꯛꯑꯒꯦ ꯃꯌꯥꯝ ꯁꯤꯗꯤ ꯋꯥꯇ ꯋꯥ ꯍꯥꯏꯕꯗꯣ ꯃꯥꯜꯂꯦ ꯁꯤꯅ ꯈꯣꯛꯑꯒ ꯀꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯕ ꯃꯌꯥꯝ ꯀꯩꯅꯣ ꯌꯨꯝꯗ ꯖꯦꯅꯝꯒ ꯖꯥꯝꯅ ꯍꯥꯞꯄꯒ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯎꯇꯤꯁꯦ ꯁꯤꯗ ꯊꯣꯡꯗꯣꯏꯁꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯔꯥ ꯖꯦꯅꯝ ꯆꯔꯥ ꯈꯔ ꯄꯨꯔꯛꯑꯦꯕ ꯈꯔ ꯈꯛ ꯊꯥꯖꯩ ꯌꯥꯝ ꯐꯠꯇꯦꯗ ꯁꯤꯗ ꯐꯧꯕ ꯌꯥꯗꯦ ꯌꯥꯝ ꯎꯁꯣꯏ ꯈꯣꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯏꯁꯥ ꯊꯝꯃꯒꯦ ꯁꯣꯏꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅꯗꯤ ꯅꯧꯗ꯭ꯔꯦ ꯁꯣꯏꯁꯦ ꯎꯇꯤꯗ ꯍꯥꯞꯄꯗꯤ ꯈꯔ ꯄꯧꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯃꯌꯥꯝ ꯏꯔꯣꯝꯕꯗꯤ ꯈꯔ ꯀꯨꯞꯅ ꯁꯣꯏꯗ꯭ꯔꯗꯤ ꯌꯥꯗꯦꯗꯅ ꯁꯨꯝ ꯁꯣꯏꯖꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯊꯣꯡꯉꯒ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯁꯣꯏꯕꯒꯤꯁꯦ ꯌꯥꯝ ꯍꯥꯞꯆꯔꯔꯣꯏꯒꯦ ꯎꯁꯣꯏ ꯈꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯎꯁꯣꯏꯁꯦ ꯈꯔ ꯁꯣꯏꯔꯦ ꯁꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯍꯥꯞꯆꯔꯔꯣꯏꯒꯦ ꯎꯁꯣꯏ ꯑꯁꯣꯏꯕꯁꯤꯒ ꯂꯩꯔꯦ ꯁꯤ ꯂꯣꯏ ꯁꯣꯏꯗꯣꯔꯤꯃꯤ ꯃꯇꯣꯟꯁꯦ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯦ ꯍꯥꯞꯆꯒꯦ ꯇꯧꯕ ꯌꯣꯡꯆꯥꯛꯁꯦ ꯑꯁꯤ ꯀꯩꯅꯣ ꯇꯦꯖꯄꯇꯥ ꯂꯩꯔꯦ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯂꯦꯕꯨ ꯃꯅꯥ ꯂꯩꯔꯦ ꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤ ꯁꯤꯅ ꯖꯦꯅꯝ ꯁꯤ ꯖꯦꯅꯝ ꯑꯀꯪꯕꯅꯤ ꯖꯦꯅꯝꯁꯦ ꯌꯥꯝꯖꯗ꯭ꯔꯦ ꯎꯇꯤꯗ ꯖꯦꯅꯝ ꯌꯥꯝꯃꯗꯤ ꯍꯥꯎꯕꯅꯦꯕ ꯑꯗꯨ ꯖꯦꯅꯝꯁꯦ ꯌꯥꯝꯖꯗ꯭ꯔꯦ ꯖꯦꯅꯝ ꯑꯀꯪꯕ ꯈꯔ ꯂꯩ ꯁꯤꯅ ꯎꯁꯣꯏꯅꯤ ꯑꯗꯣ
ꯀꯩꯅꯣꯗꯤ ꯍꯔꯤꯕꯣꯞꯇꯤ ꯌꯥꯎꯖꯗ꯭ꯔꯦ ꯁꯤꯡ ꯈꯔꯁꯨ ꯊꯥꯛꯆꯒꯅꯤ ꯁꯤꯡꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯣꯇꯣꯔꯁꯦ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯒꯦꯅ ꯇꯧꯔꯦ ꯃꯣꯇꯣꯔꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯃꯣꯇꯣꯔ ꯀꯥꯝꯕꯗ ꯁꯨꯗꯥꯗꯤ ꯍꯥꯞꯄꯔꯣꯏꯕ ꯀꯣꯟꯅ ꯁꯨꯗꯥꯁꯦ ꯍꯥꯞꯄꯅꯤ ꯃꯣꯇꯣꯔꯁꯤꯒ ꯎꯁꯣꯏꯁꯤꯒ ꯍꯥꯟꯅ ꯀꯥꯝꯊꯣꯛꯈ꯭ꯔꯒꯦ 우소이 합전자래 이심 그래 합전자래 마양 ꯀꯥꯝꯕꯁꯤꯗ ꯃꯌꯥꯝ ꯊꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯌꯥꯝꯅ ꯃꯨꯟꯅꯕꯒꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯒꯅꯤ ꯍꯧꯖꯤꯛ ꯈꯔ ꯍꯥꯞꯈ꯭ꯔꯦ ꯁꯤꯡ ꯍꯥꯟꯅ ꯀꯥꯝꯊꯣꯛꯆꯈ꯭ꯔꯒꯦ ꯃꯌꯥꯝꯁꯦ ꯃꯣꯇꯣꯔꯁꯦ ꯐꯨꯠꯄ ꯂꯣꯏꯔꯦ ꯁꯦ ꯍꯧꯖꯤꯛ ꯑꯩ ꯃꯔꯣꯏ ꯃꯔꯥꯡ ꯁꯣꯏꯔꯅꯤ ꯃꯣꯇꯣꯔꯁꯦ ꯐꯨꯠꯄ ꯂꯣꯏꯔꯦ ꯐꯨꯠꯄ ꯂꯣꯏꯔꯒ ꯀꯩꯅꯣ ꯐꯨꯠꯂꯒ ꯁꯨꯝ ꯑꯩꯗꯤ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯑꯦꯕꯀꯣ ꯀꯨꯀꯔꯗ ꯀꯥꯝꯕꯅꯤꯅ ꯁꯨꯗꯥꯁꯦ ꯍꯥꯞꯇ꯭ꯔꯦ ꯍꯣꯔꯦꯟ ꯁꯣꯛ ꯇꯧꯔꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯍꯥꯏꯅ ꯑꯗꯣ ꯁꯨꯝ ꯐꯨꯠꯂꯒ ꯊꯣꯡꯕꯁꯨ ꯌꯥꯕꯅꯦꯕꯀꯣ ꯐꯨꯠꯂꯒ ꯊꯣꯡꯕꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯑꯩꯁꯦ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯈ꯭ꯔꯦ ꯑꯩꯁꯦ ꯃꯇꯝꯁꯦ ꯌꯥꯝ ꯂꯩꯖꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯀꯨꯀꯔꯗ ꯁꯨꯝ ꯀꯥꯝꯃꯒ ꯊꯣꯡꯖꯔꯒꯦ ꯍꯥꯏꯅ ꯇꯧꯔꯦ ꯁꯤ ꯃꯔꯣꯏ ꯃꯔꯥꯡ ꯑꯩ ꯁꯨꯖꯔꯒꯦ ꯁꯤ ꯌꯦꯅꯝꯁꯦ ꯌꯥꯝꯖꯗ꯭ꯔꯦꯕ ꯁꯣꯝꯕꯥꯁ ꯇꯧꯕꯒꯤ ꯁꯣꯛ ꯇꯧꯕꯒꯤ ꯌꯦꯅꯝꯁꯦ ꯁꯤꯒ ꯁꯣꯏꯔꯒ ꯍꯥꯞꯆꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯁꯨ ꯈꯥꯏꯅ ꯍꯥꯞꯆꯒꯦꯅ ꯇꯧꯖꯔꯦ ꯃꯔꯣꯏ ꯃꯔꯥꯡꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯁꯣꯏꯗꯣꯛꯑꯒ ꯊꯝꯃꯅꯤ ꯍꯣꯔꯦꯟ ꯊꯥꯛꯄꯒꯤ ꯁꯤꯅ ꯐꯗꯤꯒꯣꯝꯅꯤ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯦ ꯍꯣꯔꯦꯟ ꯊꯥꯡꯗꯔꯝꯗꯥꯏ ꯊꯥꯛꯄꯒꯤ ꯍꯧꯖꯤꯛ ꯁꯣꯏꯗꯣꯛꯑꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯁꯣꯏꯔꯦ ꯁꯤꯗ ꯍꯔꯤꯕꯣꯞ ꯍꯥꯞꯄꯗꯤ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯔꯤꯕꯣꯞꯇꯤ ꯌꯥꯎꯖꯗ꯭ꯔꯦ ꯑꯩꯒꯤꯁꯦ ꯁꯤꯗ ꯁꯤꯡ ꯂꯩꯔꯦ ꯂꯦꯕꯨ ꯃꯅꯥꯁꯤꯗꯤ ꯁꯣꯏꯔꯔꯣꯏ ꯇꯦꯖꯄꯇꯥꯁꯦ ꯃꯀꯣꯛ ꯈꯛꯇꯪ ꯊꯥꯗꯠꯆꯒꯦ ꯁꯤꯡꯁꯦ ꯁꯤꯡꯖꯤꯠꯇ ꯁꯤꯠꯂꯒ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯨꯞꯅ ꯁꯣꯏꯖꯔꯒ ꯍꯥꯞꯆꯔꯒꯦ ꯑꯩ ꯇꯧꯖꯔꯦ ꯁꯤꯡꯖꯤꯠꯀ ꯇꯧꯖꯗ꯭ꯔꯦ ꯎꯇꯤꯗ ꯁꯤꯡ ꯃꯅꯥ ꯑꯅꯧꯕ ꯍꯥꯞꯄꯗꯤ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯆꯥꯛꯁꯨ ꯊꯥꯡꯒꯠꯆꯔꯦ ꯁꯣꯝꯗ ꯆꯥꯛ ꯀꯥꯝꯖꯈꯔꯦ ꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯗꯨꯅꯤ ꯁꯤꯅꯤ ꯊꯥꯛꯆꯒꯗꯕ ꯁꯨꯗꯥꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯈꯔ ꯈꯛ ꯊꯥꯛꯑꯅꯤ ꯃꯔꯣꯏꯁꯦ ꯈꯔ ꯈꯛ ꯊꯥꯛꯆꯒꯅꯤ ꯑꯩ
ꯃꯌꯥꯝ ꯈꯥꯡ ꯁꯥꯔꯦ ꯊꯥꯎ ꯍꯩꯖꯔꯦ ꯊꯥꯎ ꯍꯥꯞꯆꯔꯦ ꯊꯥꯎꯁꯦ ꯁꯥꯔꯦ ꯃꯌꯥꯝ ꯑꯩ ꯑꯃꯦꯠꯄꯤꯒꯤ ꯃꯣꯔꯣꯛꯁꯦ ꯑꯅꯤ ꯃꯔꯤ ꯈꯛꯇꯪ ꯃꯣꯔꯣꯛ ꯁꯣꯛ ꯇꯧꯔꯒ ꯂꯧꯊꯣꯛꯆꯒꯦ ꯍꯥꯏ ꯇꯧꯋꯦ ꯃꯣꯔꯣꯛ ꯁꯣꯛ ꯇꯧꯔꯒ ꯑꯃꯦꯠꯄꯤ ꯃꯦꯠꯀꯦ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯃꯨꯜꯂꯦ ꯃꯣꯔꯣꯛ ꯂꯧꯊꯣꯛꯆꯔꯒꯦ ꯆꯦꯅꯪ ꯍꯥꯞꯆꯔꯦ ꯂꯣꯡ ꯈꯤꯇꯪ ꯍꯥꯞꯀꯦ ꯄꯥঁꯆꯐꯣꯔꯟꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯦ ꯆꯦꯅꯝ ꯑꯀꯪꯕꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯃꯣꯇꯣꯔꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯇꯥꯁꯦ ꯈꯔ ꯆꯥꯏꯁꯟꯖꯔꯒꯦ ꯆꯥꯃꯁ ꯃꯆꯥꯁꯤꯃ ꯆꯥꯏꯁꯟꯖꯔꯦ ꯑꯃꯨꯛ ꯈꯔ ꯆꯥꯃꯁ ꯑꯅꯤ ꯃꯆꯥꯁꯦ ꯈꯔ ꯍꯥꯞꯆꯔꯦ ꯆꯥꯍꯦ ꯌꯥꯝꯃꯜꯂꯁꯨ ꯍꯥꯎꯇꯕꯅꯦꯕ ꯌꯥꯝ ꯋꯥꯠꯂꯒꯁꯨ ꯍꯥꯎꯇꯦ ꯂꯦꯕꯨ ꯃꯅꯥ ꯍꯥꯞꯆꯔꯦ ꯇꯦꯖꯄꯇꯥꯁꯦ ꯍꯥꯞꯆꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯁꯨ ꯍꯥꯞꯆꯔꯦ ꯁꯤꯡꯁꯤꯁꯨ ꯍꯥꯞꯆꯔꯦ ꯑꯩ ꯊꯨꯝꯗꯤ ꯉꯁꯥꯏ ꯐꯨꯠꯄ ꯃꯇꯝꯗ ꯍꯥꯞꯆꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯊꯨꯝꯗꯤ ꯌꯥꯝ ꯍꯥꯞꯆꯔꯔꯣꯏ ꯁꯦ ꯍꯣꯔꯦꯟ ꯐꯗꯤꯒꯣꯝꯁꯦ ꯊꯥꯡꯗꯔꯝꯗꯥꯏꯗ ꯍꯥꯞꯄꯒꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯃꯀꯣꯛ ꯑꯀꯟꯕꯁꯦ ꯈꯔ ꯆꯥꯏꯁꯟꯒꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯅꯤ ꯊꯨꯝꯁꯦ ꯈꯛ ꯍꯥꯞꯆꯤꯟꯖꯒꯦ ꯌꯥꯝꯅꯗꯤ ꯍꯥꯞꯄꯔꯣꯏ ꯉꯁꯥꯏ ꯐꯨꯠꯄ ꯃꯇꯝꯗ ꯍꯥꯞꯈ꯭ꯔꯕꯅꯦ ꯃꯈꯨꯝꯁꯦ ꯀꯨꯞꯁꯜꯂꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒꯦ ꯌꯥꯝ ꯀꯨꯞꯄꯁꯨ ꯌꯥꯔꯣꯏ ꯄꯥꯊꯔꯛꯀꯅꯤ ꯎꯇꯤ ꯁꯨꯗꯥ ꯍꯥꯞꯄꯅꯤꯅ ꯈꯔ ꯍꯥꯡꯗꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯍꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯀꯅꯤ ꯀꯣꯟꯅ ꯁꯤ ꯉꯥꯏꯍꯥꯛ ꯁꯧꯍꯟꯈꯤꯒꯦ ꯃꯍꯤ ꯍꯥꯞꯀꯗꯕꯁꯦ ꯏꯁꯤꯡ ꯁꯥꯍꯟꯅ ꯊꯝꯃꯦ ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ ꯎꯇꯤꯁꯦ ꯁꯧꯔꯦ ꯐꯖꯅ ꯁꯧꯔꯦ ꯌꯥꯔꯦ ꯊꯥꯡꯗꯕ ꯂꯣꯏꯔꯦ ꯎꯇꯤ ꯑꯁꯤ ꯐꯗꯤꯒꯣꯝ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯆꯔꯦ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯟꯖꯔꯦ ꯖꯤꯔꯥ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯂꯣꯏꯔꯦ ꯎꯇꯤ ꯁꯤꯅꯤ ꯑꯩꯒꯤ ꯎꯇꯤ ꯊꯣꯡꯕ ꯉꯁꯤ ꯂꯣꯏꯖꯔꯦ ꯊꯥꯡꯗꯖꯔꯒꯦ ꯁꯦ ꯎꯇꯤꯁꯤꯒ ꯆꯥꯛ ꯍꯩꯖꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯒ ꯇꯤꯜꯍꯧ ꯑꯃ ꯆꯤꯛꯑꯅꯤ ꯂꯣꯏꯔꯦ